Pauche di Yumthong Uipamar Uipapau Kara update Dogere. Help for all scam hoidoktuna Yumthong khudingda ana Layenggadouri. Ana layeng sing chatuna ana palayeng bangamdaba sing lehendana ba Yumthong khuding changduna. Hal sagap tawba khaloyana darkar oiba hidak langthak sing lemna pigdaba. Help for all scheme garang Prime Minister Narendra Modi ki sahi umbudra mathoi suba mapok kumun gamari lehendana. Semester en beren audokre. Scheme asigi lakliba October amadagi thabagwana paiget kane. Prime Minister Narendra Modi ki mapok numit kamari lena tha asik taraga tarit tagi October tarit phauba sathagadaba seva or समर्पण अभियान की थोरम बीजेपी मणिपुर पार्टीज ने सिंधुना ग्रांगनी टाइप चुदेक्ता लेबा पार्टी की ऑफिस ता पांगथोके थोरम मदुदा से मिनिस्टर एन बीरेन बीजेपी मणिपुर की प्रेसिडेंट शारदा देवी वर्क्स मिनिस्टर टीएस बिस्वाजित टीडी एंड हिल्स मिनिस्टर पोंगजाग बाल्टे राज्यसभा की एमपी लाइसेम बसना जाउबा बीजेपी के नेशनल जनरल सेक्रेटरी ऑर्गेनाइजेशन आवे कुमार गिरी बीजेपी मणिपुर की इंचार्ज साबित बाट्रासु सरवया के Minister na hai scheme asi tim khaiduk na singa basung tamgi Yumthong khuding changduna ana lahingi kudong chaba pigani WIS oda sakang lawa pasin changaloina na segap tawgani aruba lena singdari ba musin ana lahingi kudong chaba si phangan gani lainga ga se sungsin na pok oibana chongthok chusin tawpada thabak tofam khangande maramatuna lakadoriba mekhal asida BJP ki mapung phap BJP ki mapung phap lainga henduna mara chetpa lainga lingduna miam ki seba mapung phana tawba kamna ba hona si aige BJP lenga kasina afaba lenga amal henba kamle masi punabak Prime Minister Narendra Modi amati party ki national president JP Nata gi mateng nangam bane tangdu leitaba ama puraktuna singda sako thorang ki thabak sing pai pangamle Prime Minister Narendra Modi gumba leiba ka sing myam gi awaba ubang gambal sing ba amata leikidre nobi bai kai gumna putuna jai pa thorang kyamarum pai khalli maramaduna center dasu BJP ki lenga lengdana lehenna ba khona kadabani aike BJP Manipur ki President Sarda Devi na aiki bada miyoibi ki minungsi ka loina na miyoiba amada yengba miyengado Prime Minister Narendra Modi na thabak oina pangthokli Prime Minister ki mapok na med asida harau nungai ba phongthokpa ki mahut tola taraba singge sevan he na maru oi haidon thormasi pangthokpane laiba ga sigi nupi sing yengsin bitana laki badu Prime Minister Narendra Modi ne yengsin dun nupi ki phibam phagana ba thawrang ke amarum paikhaliba asida mapung phana sakut phamthoge Mateng laiba India mo henar bagi pandam da aksel ki phibam phagadan da bayade adun thawra kyamaram paikhale tungkoi na sakot pamadi khumang soksin balipa kam hoinana ba BJP lengak makhatana lehenba mathautai aike makatarakpa atopa pau amadana Pakistan khongjat New Zealand cricket New Zealand na tour cancel tawkre Pakistan da lairiba New Zealand ki cricket team ahanba match sanaram dai mekup khara da ngairabada security ki threat laibana tour cancel tawkre akhanaba charter flight ta maramdam da halagane Pakistan ki Interior Minister Sheikh Rashid Ahmad phangdokiba matungina New Zealand ki Prime Minister da Pakistan du lising bai bang khanda New Zealand ki team stadium apan attack tawragadra haibagi akiba leire aike lesingani mapanda Pakistan da lakiba Sri Lanka ki cricket team da tamthiba attack tawrakraba matungda Pakistan da international match jumbu oiba athingba thamduk lakraba matungda handaki thawdoga sina osinba yaudriba asokpuda thum chaisinba gum thokre Islamabad ki hotel amada leiriba New Zealand cricket team dagi Sumnagi kilometer tara khakta maksaliba Salaga laiba Rawalpindi Stadium da sanaga da ahanba ODI match ki tos ka pamdaida thawdoga si thokibane New Zealand ki Prime Minister na thokba atenba statement amada aike sanaroi sing tekta kai da bhai pasna hiana maroi pa wafam oibena New Zealand government tour cancel tawba si support away New Zealand cricket ka kumna pau phawdok phawjin tawkiba New Zealand ki foreign ministry na Pakistan ki mafam punabakta laloba ki threat laibana wafam asi lakpani harabaso akangraba security concern ki matangdadi haikide Ministry ki spokesperson ai New Zealand Cricket International tour khuding mata security ko warep maromdom laujagani basung masagi oiba security arrangement laijai adumai no wafam singasi Pakistan Interior Minister Ahmad Sengdokladuna ai Pakistan da cricket sanabada threat amata leite New Zealand team da threat amata leite amasung England team da su threat amata leite Hajugariba phibam asi yengdun England and Wales Cricket Board na mathang ta da satkadorba Pakistan turgi warip lakadur pungni fugani pan ge manungta lauragani are Amarumda New Zealand na tour cancel tawkraba matungda Pakistan lakadorba sahi khara asida international match sumbu oiba phangata phangloitra aibigi asobo hang ama lakhre thawdoga siga mari ena kari gumba Pakistan da international match athingba thamlabade Pakistan ki generation khara de aktena cricket match yengba phangdaba gi phibam ta leire Pakistan ne cricket board ki hausik mangda tariba asobo wafamasi mathang thada Pakistan jumbu oidana phangthokadoriba nova amadi nupi ki cricket series asi cancel tawdana ba England bo thajan bane tour asigi makha tarak padal sing amaga champan marfudrani pan ki matung ta ahan boina
Sahi asigi December da Australia amde West Indies ka jumda cricket series sana da matam lep tan lai bane. UN mission in Afghanistan ki sakti tha taruk sangdokre. UN Assistant Mission in Afghanistan UNAMA ki mandate tha taruk sangdok ki resolution aman irai namita Security Council na ayaba pikre. Member taramanga leba council ni yet apalaitan sawat ki resolution 2596 na Afghanistan da UNAMA amsung UN ki atai agency sing fana masung program sing makata na lai thabagi maru eba palle. Resolution aduna Afghan amsung international party punamak tasu UNAMA ki mandate thabagana pangthokpa amsung UN amsung UN ga mari ida bam yosing leba ka sigi tongan ba mafam sing tek ta kaitana khudong thiba yaudana amsung ningdamna sathok sasin jhanna ba hona bada UNAMA da mateng pangna da taksille. Resolution aduda UN Secretary General of Afghanistan da anda kori ba political security masung khunai ka mari lena ba phibam sing yeglaga UNAMA ki strategic amsung offers Nara recommendation sing ki matang da ai report am bali singali koni thoi ki January 13 phaba ki manung da Security Council da pisin na ba ajake resolution aduna makata na Secretary General da Afghanistan da wariba film amasung UNAMA ki thabaki matang da samlakpa pau Hauzik Labour resolution assistant bagi matam loitring da tha khudi ki pikhalak na basu kan ke Afghanistan manung the conflict sing the sing adi kon mathoi da mi lak taruk ising kunthra gamri henalan jen hanke aina United Nations Office for Coordination of Humanitarian Affairs OCA in Afghanistan sagul sinamita phangdokre lising ani kun mathoi ki September taragani thoi phawda conflict sin the pondam mi lak daruk lising kunthra gamri chanipan lan jen hanke abis aseng ba khangle makhoi ki manung da lagani lising marfu gani thoi chani ni phuga taruk ti mating phang bangki an agency asin report amada phangdokhe August tha mai chanbada Taliban na Afghanistan pai ke badagi hauzik phawbudi leibak asi ki security ki phibam stable oire Afghan officials sing amsang humanitarian agencies in leibak asi da lanjena ba imung singna hingliba phibam ki matang da nungnang ba phangdokli ana laying amas school ka bi khodong chaba phangdaba maram na nabi amasung angang sing da jamna sogale sahiya si hobadagi Afghanistan ki tongan ba mafam kya da Afghan lising kunipan hian basu national disaster sing da sogale ain okage report na haire Ningthaukaban namita UN Secretary General Antonio Guterres na Afghanistan de economic collapse ki oithokpa yamna serious oi haike Afghanistan ki humanitarian situation ki matang da Geneva da phangkiba awang ba thake ministerial meeting amada phangdoke funding support ama yamna thuna mathau tare aina sumang haike Afghanistan da mateng partner ba US dollar million 1.2 pigani aina wasakiba leibak sing thabak thuna paikana da baleba pokon meta United Nations da appeal tauke Marakasida Taliban na Kabul control tokra pamatung tha ami hela pamatung government sem khibak loiden rupi sing ki hak sing mat pagi thabang makha chatare khwaidagi nauba khongthang oina Taliban na matam amada women affairs ministry heramba building amada propagation of Bursu and prevention of Fast ministry am hangre lesing ama sampan marfutra ki sahi sing da makoina hanba panba matamda Taliban na nupi masa sing amsang bising mahitam pagi hak mat ke atopa pau amada so militant sing na police ki mioi non-local level captain alamle Jammu Kashmir gi Kulgam district militant singna police ki mi ama masun non-local level ama nongmin captain alamle officers in the phongdok pamatungida ngarang namidang waram pungtar minute mangaram tabda militant singna Kulgam district ki 14 the Banto Sarma ko police ki mi ama nongmin kaplam ke thongdok da soklaba Sarma khudak to hostal ama pokat ki Adubalekan abang gamdan siki aina makhona phangtokle anda gesena haukiban mittaruk nisiki manungda Kashmir tambakta militants na police ki mioi kaptan halamba ani raksubane haukiban nomajing dasu Srinagar city ki Khanir area da militants singna police ki sub inspector amba kaptan halam grabane aroibeta content sing asiki marwaiba pau khara asiba pau damjariba Manipur local news YouTube channel amadi Facebook page asedagi yangbiri bapuna makmathaga jare channel asen tomda kanarabadi subscribe tabi represent subscribe tabi malena like and share tabi sukawi gunukna makpo Amaka na thagazari